来，比就正好不？现在是唱别的别的。 Penuh thakasari aigi YouTube channel asigi ani suba video ai mayamda khudon thamjage ai ngasi thagasagadoriba video asidi 2020 gi December thada farewell program khakda aina saksagi paise haitare aina khwaidagi pamjaba singer, one of my favorite singer Dasadan dagi aina Dasadan sakpi ba isai mayam sigi magda aina isai patang pamjabagi saksagibani adu isaidu mayam puna taminasi aigisu memory oinaba YouTube channel sidai thagasabani mayam puna isaidu yeminasi来，比就正好不？现在是唱别的别的。哎，别来。 amukun sana thakasari ai video me abu igi video si loi fawbi yengbibagi damakta duka ai ngasi video se full video de oida isai je full di oidreba ai mate oina oire ai mathang timing chabada ta sa matamda ai full video ai yam thakasarke duka ngasi isai je nungai or nungai te du comment box ta amamda habiramo ngasi di namdagi kayan batan sa lobsage